Hello mayam, ai ngasidi mayam da kaino ta share tawjage ai life ki matang da mayam na hanadagi ai viral chatpa khotpa mayam thokiba ai gi crime ai gi life da thokiba mayam do ai ai nupa ai nungsinaba nupa duga mangni atopa nupa atopa ai ga kaino tawruba khotluba amta leite ai ga ai gi hek nungsinajaba nupa gani maga ai chela matungda waroi po su pure aduga viral kamaina chakrino du su ai mayam da singbudo ngasi loi haidoge nahandagi aina zalaga mina ai ngon negative comments mayam Patana lana ubi bedo ay nga sidi loy Sengdokchaba na han ngay di khang ga tumin na lay bedi maga ay ga handak ang 22 day bani gi chahi mari sudoi ne ba ado hoji jai jiri da ine seng bai di ai jiri da pokba macha ni jiri da lai ma na hingang dai ne hingang makha lai kai da gi romario khoinai jam ko bane ado ibani je waroi phana yam incident me am thoe viral kamai na chakrino du su ai sengdok jage ngasi numi sida hoi ibani laiminare aduga privacy gi photos video mangon de lay bado kamain tawraga thadokhrino du swai hai ge ngasi mana phone je lang badagi phone display yagi da badagi phone sembam da chatlaga phone sembam sidagi phone exchange to badagi phone do repair to bada video je phone do yara kan da reset tora kan da video se yawrak padagi mina matang share to na gi bane dumain toraga adugi magi through dagi magi phone semu bagi adugi through dagi viral da chakhi bane po chai mayam da ngasi loi aseng bodo haidok charage mina lana uba negative comments ne am pirak pai ngasi phaw ba lo laga ai khumde dum ignore toraga lei dong ngasi loi haido ai na ngasi live tharai ba maram ji su ai haige ma je ngarang dang baw ba dai bani je wari sanari banungdang da call pairaga dum wari sanari aduga last 2 days mana aise Instagram dagi unfollow tawre je na kai maram gino nang nai unfollow tawre maram je na haire aduga mana ingon da hare khoi ma hoina yada baine chai baine nga matam khara ingna chikna leiji kho che aina phare ma thajaru bai hoi haire aduga adui matungda aina hojikta ai duty halak patangai duty hala kan sida inaw no pizina che nang wari ta triboro manang no pa do no pi chele no pi to pa chele ne photo thagal le ne na hare ai rang kreba ai je to ba la khom khang dre ai kai do doi no hoi aham ba dai bani je chele aham ba da senapati da chelure senapati da chelo matung da moi ge family na ibani je yum da chele je haidok tre ma ju ki re ibani makki na haidok tre yum da paw je pi da badagi khabar da du adami mayam na dumaya happy rak padagi bani je last ta senapati da so ibani je phana kuina lo je moi ge family na toraga thi bala e thi akhoina moi family da paw pi re last ta pira matung da moi ge family na khoi se lo bala matung da police station da aigi family aigi ima baba loina phajal laga thanamme moina khoi ima ipa da moina nachanupi na ichanupa pura chakhre phara chakhre kidnap to kare dunia da ni na haraga ima ipa ji da moina maran sijal laga ipa ga ima da jail da tham leirame jail da tham badagi jail da tham me du ga ai police station da pure moina police station da pubadagi aina wari do seng bado loi lithoe police ta adudagi moina case to palurabni na court tika da bayadre chaya court ta khoija court kae ba aduda ibani je nungsinaraga chen bani je police sing da loi haira matung da moina jo moi imung na su khange adagi di moi su case to thangal lurabani na ai baw ba guli bi je ba moina police station manung da moi ke family na ai guli bi je ba
ꯊꯦꯝꯃꯀꯥꯟꯗ ꯑꯩꯁꯦ ꯒꯨꯂꯤ ꯄꯤꯖꯩ ꯅꯣꯏꯅꯤ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ ꯑꯗꯨ ꯀꯣꯔꯠꯇ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯀꯣꯔꯠꯇ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯀꯅꯨ ꯅꯣꯏꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯄꯅꯤ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯏ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯦꯟ ꯇꯧꯋꯦꯕ ꯃꯣꯏꯅ ꯀꯤꯍꯜꯂꯦꯕ ꯅꯄꯥꯁꯨ ꯊꯕꯛ ꯅꯄꯥꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯇꯠꯀꯅꯤ ꯅꯄꯥꯁꯨ ꯖꯦꯜ ꯆꯪꯒꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯒ ꯀꯤꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯂꯣꯠꯂꯒ ꯖꯁꯀꯤ ꯃꯃꯥꯡꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯐ꯭ꯔꯦꯟꯅꯤ ꯏꯃꯥ ꯏꯄꯥꯗ ꯂꯝ ꯀꯣꯏꯔꯨꯁꯦ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯇꯕꯤꯗ ꯏꯕꯥꯅꯤ ꯀꯣꯏꯔꯨꯕꯅꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯍꯥꯏꯔ ꯃꯇꯨꯡꯁꯤꯗ ꯏꯕꯥꯅꯤꯁꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯃꯨꯛ ꯑꯩꯁꯦ ꯃꯤꯅ ꯂꯥꯟꯅ ꯂꯣꯏꯅ ꯎꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯅꯨꯄꯥ ꯔꯦꯞ ꯇꯧꯏ ꯅꯨꯄꯥ ꯀꯤꯗꯅꯦꯞ ꯇꯧꯏ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯍꯥꯏꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯆꯦꯜꯂꯦꯕ ꯆꯦꯜꯂ ꯃꯇꯨꯡꯁꯤꯗ ꯂꯩꯀꯥꯏ ꯃꯤ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯝꯕꯣꯜꯗ ꯏꯄꯥꯁꯦ ꯅꯝꯕꯣꯜ ꯑꯩꯈꯣꯏ ꯕꯥꯁꯦ ꯅꯝꯕꯣꯜꯗꯩꯅꯦꯕ ꯅꯝꯕꯣꯜꯗꯒꯤ ꯇꯧꯔꯒ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯏꯕꯥꯅꯤꯁꯦ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗ ꯐꯥꯔꯦꯕ ꯐꯥꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯋꯥꯔꯤ ꯑꯁꯦꯡꯕꯗꯣ ꯂꯩꯀꯥꯏ ꯃꯤꯗ ꯂꯣꯏ ꯂꯤꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯅꯤ ꯈꯣꯠꯄꯅꯦꯅ ꯂꯤꯊꯣꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯂꯥꯛꯑꯦ ꯐꯦꯃꯤꯂꯤ ꯂꯥꯛꯑꯒ ꯑꯩꯕꯨ ꯐꯖꯅ ꯃꯌꯨꯝꯗ ꯄꯨꯕꯤꯔꯦ ꯃꯌꯨꯝꯗ ꯄꯨꯕꯤꯔ ꯃꯇꯨꯡꯁꯤꯗ ꯑꯩꯒ ꯅꯨꯄꯥꯁꯤ ꯐꯥꯎꯕꯗ ꯃꯣꯏꯅ ꯑꯩꯁꯦ ꯁꯛ ꯐꯥꯎ ꯎꯅꯍꯟꯗꯦꯕ ꯃꯣꯏ ꯌꯨꯝꯗ ꯇꯣꯉꯥꯟ ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯩ ꯌꯨꯝꯁꯦ ꯃꯣꯏꯅ ꯑꯩꯁꯦ ꯊꯤꯜꯂꯝꯗꯥꯏꯗꯒ ꯃꯃꯥꯅꯒ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡꯗꯧ ꯀꯥꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯃꯨ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯀꯥꯟꯁꯤꯗ ꯏꯕꯨꯡꯉꯣꯁꯦ 12 ꯂꯣꯏꯕꯇꯪ ꯉꯥꯏꯀꯣ 12 ꯂꯣꯏꯔꯒ ꯅꯣꯏꯅꯤ ꯐꯖꯅ ꯍꯣꯡꯕꯤꯅꯤ ꯈꯣꯠꯅꯤ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯧꯖꯤꯛ ꯍꯣꯡꯗꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯛꯑꯒꯁꯨ ꯅꯪ ꯌꯥꯒꯅꯨꯀꯣ ꯅꯪ ꯑꯕꯨꯡꯉꯣꯁꯦ 12 ꯂꯣꯏꯕꯇꯪꯗꯤ ꯉꯥꯏꯌꯨꯀꯣꯅ ꯍꯥꯏꯔꯀꯥꯟꯁꯦ ꯍꯣꯏ ꯑꯩꯅ ꯍꯣꯏ ꯍꯥꯏꯔꯒ ꯃꯣꯏ ꯊꯥꯖꯔꯨꯕꯒꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯝꯖꯔꯨ ꯃꯣꯏ ꯐꯅ ꯈꯜꯂꯨꯕꯒꯤ ꯑꯩꯅ ꯃꯣꯏ ꯊꯥꯖꯔꯨꯕꯒꯤ ꯑꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯥ 12 ꯂꯣꯏꯕꯐꯥꯎꯇꯪꯗꯤ ꯉꯥꯏꯖꯒꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯦꯞꯅꯕ ꯋꯥꯔꯤ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯑꯩ ꯊꯤꯟꯕ ꯂꯣꯏꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦꯕ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯐꯖꯅ ꯀꯣꯏꯅꯔꯤ ꯍꯧꯖꯤक फाउबा दुम चाही मरी सुरक्तोरे पाउ फाउनरगा लै मोय फैमिलीना अइजे दुम यामना पामी मांगदा अइजे नुंगसिबा सारगा मनुंगदा मचादा ओटपदो अदुदो ताहल्लेबा दुमीनासु अइंगोंदा लाना उइ वायरल चटली अदु तोई अदा तोईना अइ ngasi फाउबदा नेगेटिव कमेंट्स सु रिप्लाई पीदे मिंगोंदासु खनाबसु हौरुदे इसानासु लालुबैनिको ना खल्लकांदुदा दुमाइना अइ कइनो तौदे अदो अखोइजे असिंग मोइगे फैमिली गा अखोइ फैमिली जे हयेंग नरुरगदि मोइगे अखोइगदि थाक याम खेतनेबा मोइगे फैमिली अखोइ फैमिली दि मिडल क्लास फैमिली ने दुगा मोइदि तौरिङै ngame पुलिस तो ओरसु अमदो ओरसु पैसाना नमजल्लगा असेंगबदो लोसलगा अरानबा एकता ताहनबा दुगुमबदो मोइ पावर खरा पैसाना लोइना लैयेबा मोइदि होजिक फाउबसु दुम तौरि दुदो अइ मानु पि चेले जे ngasi ta खंगबने अदो अइ ngasi मयाम दा शेयर तौजरी से अइ होजिक कयिम तौबा ngamde कई दौदोइनो सु खंगदे दुइना मयाम दा खंगहलागा अइ मयाम दा अइ हेल्प अमदो तौबियो कमाइन तौरगा सॉल्व तौदोइनो मयाम दगी मतेंग खितंग निजगे हाँ बदाई बानी खंगनरी जे अइ माजे कनानो खोटपनो सु खंगदेबा होय मयामनादि हायरम याय पैसादा चोपैनी पैसा पाइबा मीदा पामुबैनी अदुगी नतेबा अइ माजे कनाई मचा मसुनो सु खंगम दे बानी खानबा खंगनबदा माना अइजे मचिन थीरगा चमाई चही लोटलगा अइजे कोइगिबने अदो इबानी की वारी जे स्माइन तो चही मरी सुरक्तोरे वारोय पोट पुरे अइ वारोय पोट पुरबा नुपीने वारोय पोट ngasi खक्तने अइना खंगिजे मागा अइगा होजिक लम लापनरी अइ इम्फानदा लेरमी मतम खरा अइ थबक फंगबदगी जिरीदा लागा थबक तौ जॉइन तौबने अदुगा माजु होजिक इम्फालदा लैये पाउ फाउनरी दम फजना हाना अदो ngarang बावबदा फाउनरी माना अइंगोंदा नुपी चेले खोलेजु हायरक्ते अदुम अइंगोंदा थेमगा दुम थम्मी अइ होजिक असेंबा अइ कइदौदोइनो खंगदे
ꯃꯣꯏꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯃꯥꯡꯍꯜꯂꯦ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯅꯤꯖꯒꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯃꯌꯥꯝꯅꯁꯨ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯕꯤꯔꯣ ꯀꯩꯗꯧꯗꯣꯏꯅꯣꯗꯣ ꯃꯌꯥꯝꯗ ꯑꯩ ꯍꯦꯜꯞ ꯑꯝꯇ ꯅꯤꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜꯁꯨ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯀꯔꯤꯝ ꯄꯨꯔꯥ ꯕ꯭ꯂꯦꯡꯗ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯗ꯭ꯔꯒ ꯐꯗꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯃꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦꯐꯥꯎ ꯇꯧꯔꯕꯅꯦ ꯃꯣꯏ ꯏꯃꯨꯡꯅ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯀꯅꯤ ꯀꯤꯍꯟꯒꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯀꯤꯍꯜꯂꯒ ꯊꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯒ ꯐꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯀꯔꯤꯌꯔ ꯃꯥꯡꯍꯜꯂꯦ ꯃꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯅꯤꯀꯣ ꯚꯥꯏꯔꯦꯜ ꯐꯅꯌꯥꯝ ꯆꯠꯂꯨꯔꯒꯁꯨ ꯑꯩ ꯐꯅꯌꯥꯝ ꯃꯤꯅ ꯐꯠꯇꯅ ꯎꯔꯒꯁꯨ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯀꯣꯅ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯃꯤꯅ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯁꯨ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯨꯕꯩ ꯑꯩ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯀꯣꯅ ꯈꯜꯂꯒ ꯋꯥꯈꯜꯁꯦ ꯂꯩꯊꯣꯛꯄꯅꯦꯕ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯉꯥꯡꯉꯤꯗꯣ ꯑꯩ ꯀꯩꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯈꯪꯗꯕꯒꯤ ꯉꯥꯡꯕꯅꯦ ꯑꯗꯨꯅ ꯑꯩ ꯅꯣꯡꯃꯗ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟꯠꯁ ꯑꯣꯏꯒꯦꯔꯥ ꯔꯤꯀ꯭ꯋꯦꯁ ꯃꯦꯁꯦꯖ ꯑꯣꯏꯒꯦꯔꯥ ꯑꯩ ꯅꯣꯡꯃꯗ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯒ ꯄꯤꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯔꯁꯤꯔꯥꯐꯥꯎ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯑꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩ ꯈꯜꯂꯨꯔꯒꯗꯤ ꯍꯣꯏ ꯑꯩ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯣꯏꯗ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯥ ꯌꯨ ꯉꯥꯎꯔ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯁꯥꯎꯔꯒ ꯌꯨꯝꯗꯩ ꯊꯣꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯔꯣꯁ ꯅꯪ ꯑꯝꯇ ꯊꯦꯝꯃꯣ ꯏꯕꯨꯡꯉꯣꯗꯣ ꯅꯪꯅ ꯊꯦꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅ ꯃꯆꯥꯅꯨꯄꯥꯒꯤꯇꯪ ꯈꯜꯂꯦ ꯑꯩꯁꯦ ꯃꯤ ꯃꯆꯥꯅꯤ ꯃꯣꯏꯅ ꯃꯤꯒꯤ ꯃꯆꯥꯒꯤꯗꯤ ꯀꯔꯤꯝ ꯂꯩꯇꯅ ꯈꯜꯂꯦ ꯃꯆꯥꯗꯣ ꯃꯆꯥꯇꯪ ꯅꯨꯡꯁꯤꯕꯗꯣ ꯈꯪꯉꯦ ꯃꯤꯒꯤ ꯃꯆꯥꯗꯤ ꯀꯔꯤꯝ ꯂꯩꯇꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯍꯣꯏ ꯄꯩꯁꯥ ꯄꯥꯏꯗꯦ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯅꯤ ꯀꯔꯤꯝ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯣꯏꯅ ꯀꯩ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦꯅ ꯈꯜꯂꯀꯥꯟꯗ ꯃꯣꯏꯅ ꯇꯧꯕ ꯊꯕꯛꯅꯦꯕ
ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯔꯒ ꯊꯝꯃꯤ ꯃꯣꯏꯅ ꯑꯩ ꯄꯥꯝꯗ꯭ꯔꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯃꯣꯏꯅ ꯃꯤ ꯑꯣꯏꯅ ꯎꯗꯦ ꯃꯤ ꯑꯣꯏꯅ ꯊꯥꯛꯇꯦ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯔꯕ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯑꯍꯟ ꯂꯃꯟ ꯊꯥꯔꯛꯑꯒ ꯅꯣꯡꯃꯗ ꯋꯥꯔꯣꯏ ꯄꯣꯠ ꯑꯗꯨ ꯌꯥꯝ ꯆꯍꯤ 2-3 ꯁꯨꯔꯛꯇꯣꯔꯦꯕ ꯑꯩ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯔꯛꯏꯁꯦ ꯅꯣꯡꯃꯗ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯃꯃꯧ ꯅꯨꯄꯤꯒꯤꯅꯦ ꯍꯥꯏꯔꯒ ꯐꯤ ꯃꯆꯦꯠ ꯈꯨꯗꯩ ꯃꯆꯦꯠ ꯐꯥꯎ ꯅꯣꯡꯃꯗ ꯄꯤꯔꯛꯇꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯆꯝꯊꯣꯛꯑꯒ ꯋꯥꯈꯜꯁꯦ ꯆꯝꯊꯣꯛꯑꯒ ꯂꯩꯊꯣꯛꯏꯅꯦꯕ ꯑꯩ ꯆꯝꯊꯣꯛꯑꯒ ꯂꯩꯊꯣꯛꯏꯅꯦꯕ ꯑꯩ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯏꯁꯥ ꯏꯇꯣꯝꯇ ꯃꯔꯛ ꯃꯔꯛꯇ ꯋꯥꯈꯜ ꯈꯜꯂꯦ ꯑꯩ ꯄꯨꯔꯥ ꯇ꯭ꯔꯣꯃꯥꯇꯥꯏꯖ ꯗꯤꯄ꯭ꯔꯦꯁꯟ ꯏꯁꯥ ꯏꯇꯣꯝꯇ ꯇ꯭ꯔꯣꯃꯥꯇꯥꯏꯖ ꯇꯧꯔꯦ ꯏꯁꯥ ꯏꯇꯣꯝꯇ ꯗꯤꯄ꯭ꯔꯦꯁꯟꯗ ꯆꯠꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯃꯤ ꯃꯥꯡꯗꯗꯤ ꯎꯠꯊꯣꯛꯇꯦ ꯐꯦꯃꯤꯂꯤ ꯃꯥꯡꯗꯁꯨ ꯎꯠꯊꯣꯛꯇꯦ ꯏꯁꯥ ꯏꯇꯣꯝꯇ ꯈꯥꯡꯉꯒ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯗꯨꯝ ꯂꯩ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯄꯨꯂꯤꯁꯇ ꯇꯥꯟꯅꯔꯨꯔꯦ ꯃꯣꯏꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯆꯪꯈꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯛꯎ ꯑꯩ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯆꯟꯃꯛꯅꯤ ꯈꯜꯂꯒ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯣ ꯑꯩꯉꯣꯟꯗ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ